CM yaona Minister MLA sing resign toubagi phirep ngashi Louraba Yai. Manipurda PR lakpa yabagi thajaba leire Mizoram CM. State asida hauzik thokliba kangloki irang asi tha mapan sujilaba fawba center na warosin amata purapa ngamdaba aduga state sakarnasu irang asi laksinabagi ahemba sakti pidraba asiga mai leinana ngasi chief minister yauna mahaki cabinet minister sing amasang MLA singa punna akhanaba mifam ama pangthoktuna khanakre. Loinana chief minister yauna minister MLA sing resign tognaba sem sabaga loinana hayeng ayuk pung 12:30 taba matamda masigi aroiba ware ama lauragani haina press na fangba pawgi source amana hai chief minister bangro da pangthokiba akhanaba mifam aduga mari leinana press na fangba pawgi source asina makata na hairibana state asiga hazi oireba phibam asigi matangda central government sabjawa fam thamnaba chief minister yauna mahaki cabinet colleague sing amasung MLA sing yauna warep ama laukre. Loinana lairiba issue sing ase center gi maikaidegi ko annaba honadrabadi resign tawbagi matangsu khanaki. Aduma pungasi mifam aduda ruling gi MLA khara laktabana punna resign tognabagi chaba warep adudi laukidre. Yamna thajaningai oiba pawgi source amana makha tana hairibana ngashi numidang wairam pung 3 dagi numidang pung 9:30 fawba CM secretariat ta pangthokiba mifam aduda CM yauna luring gi MLA 32 saruk yaki. Mifam aduda issue sing asigi matangda yamna hakjina khanaki. Loinana masigi aroiba warep adu hayeng ayuk pung 12:30 taba matamda lauragani hari. Ngasigi adugumba aruba mifam aduda MLA Karamchiam, MLA Pawngnam Brojen, MLA TS Radeshyam, MLA Nisikanta Shapam, MLA KS Ragumani, MLA L Rameshwar amasung MLA S Rajan Lakhide hari. Mara asida Mizoramgi chief minister Raduhamana Phongdokhibada Manipurda hauzik oiriba phibam asi fagalaktabana athubada personal rule thamnagani haibagi thajaba leire. Manipurda PR laklagani haibasi matam kuinadagi hauna asa tawkin lakhibani. Manipurda hanadagi phibam fagalapagi maung amata ude. Hena khudong thiningai oiba phibam ama mayoknari. Tribal leaders sing amasung state governor gi marakta waroisin ama purakpa haibasi tangai fadabani. Loinana union minister na masida khut thingjinba haibasi yamna tangai fadaba amani haiki. Greater Mizoram Nagalim gi Manglan Center gi wahi amana mami samankre. Myanmar galona ba ngamkhai sing samal kharagani. Free movement regime layaroi Amit Shah. Mezo Accord Kukizo kanguna ngalingai matamdagi hauna Greater Mizoram amasung Nagaland singna Nagalim gi Manglamba Manglan adu Union Home Minister Amit Shah gi wahi pareng amana mami samankre. Myanmar amasung Kukizo singna khundariba India gi state sing punsilaga tokhaiba lenga ama semnanaba thawrang matam kayagi mamangdagi tawrakli. Thawrang asina Manipurda hauzik mai hauna sakli. Makhoide natana nagasing su punsilaga Nagalim gi sengani haibagi wakhalonda Mizoram amasung Nagaland government na ngamkhai sambal khaba yaroi hana laukthokhrabani. Adumapu Manipur gi chief minister Nongthombam Berenadi Manipurda thokliba kanglukki irang asi ngamkhai saban khadabana thoanbani haina phongdokhiba wafamdu hauzikti Union Home Minister Amit Shah na tabi bagum thoklei. Union Home Minister Amit Shah na Assam Police Commando si passing out parade saruk yaraduna haikre madudi Myanmar galona ba border ge area singda samal kharagani amadi free movement regime FMR leiraroi. Border singi area sing samal khanaba amadi Myanmar ga changchin yanaramba aduda athingba thamlagani haina lauthorakliba asi Myanmar da nakal anigi marakta chatharakliba lan asina maram oiraga masing yamlaba Myanmar gi lamni sing India da lepa laitina changchilakliba asi yenglagani. Pao asigi matung ina India ga Myanmar ga lonaba border samban khagadoriba asi Bangladesh ga India ga lonaba border area gi mafam singda khariba samangumna khagani. Haukiba tha ahumlom asida Myanmar gi army Satruk hena border crossing tawkina changchilakhiba adu yenglaga samal khabagi thawrang asi pekhalakpani hairi. Government gi maikaidagi fangba pawgi matung ina Western Myanmar gi state Rakhine da Arakan Army Militant Group na makhoigi camp noksilakpadagi Myanmar gi army sing adu lepa laitena India tamna changsilaktuna Mizoram gi Lawang Tarang district ta changjafam lawduna leiri. Myanmar gi lonaba border singda samang kharaba matungda laiba anigi marakta changthok changsin tawbagi yanaramba free movement regime adusu lauthokragani. Border gi wangbada lairiba miyoi singna India da changlakke hairabadi visa lawbagi tangai fadaba lairagan hairi. Panba yabadi India Myanmar gi border area da changthok changsin tawba yanaramba adu yumthangnabada laiba miyoi singi marakta ethnic oibagi mari leinaba adu yengraga
ꯀꯨꯝꯖꯥ 1970 ꯑꯌꯥꯕ ꯄꯤꯈꯤꯕꯅꯤ꯫ ꯍꯟꯗꯛ ꯃꯤꯖꯣꯔꯥꯝ ꯒꯣꯚꯔꯟꯃꯦꯟꯠꯅ ꯁꯦꯟꯇꯔꯗ ꯕꯣꯔꯗꯔ ꯑꯦꯔꯤꯌꯥꯗ ꯁꯃꯟ ꯈꯥꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕ ꯂꯩꯈ꯭ꯔꯕꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯂꯥꯟꯃꯤ ꯀꯌꯥ ꯆꯪꯁꯤꯜꯂꯛꯄ ꯑꯁꯤ ꯌꯦꯡꯂꯒ ꯁꯦꯟꯇꯔꯅ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯆꯪꯁꯤꯜꯂꯛꯄ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤ ꯍꯜꯍꯟꯕꯤꯈ꯭ꯔꯣ ꯍꯥꯏꯅ ꯍꯥꯏꯖꯈ꯭ꯔꯦ꯫ ꯑꯃꯔꯣꯝꯗ ꯑꯁꯥꯝꯒꯤ ꯇꯦꯖꯄꯨꯔꯗ ꯄꯥꯡꯊꯣꯛꯄ SSBꯒꯤ 70ꯁꯨꯕ ꯔꯥꯏꯖꯤꯡ ꯗꯦꯒ ꯊꯧꯔꯝꯗ ꯑꯃꯤꯠ ꯁꯥꯍꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯆꯍꯤ 3ꯒꯤ ꯃꯅꯨꯡꯗ ꯂꯩꯕꯥꯛ ꯑꯁꯤꯗꯒꯤ ꯅꯁꯀ꯭ꯔꯋꯥꯠ ꯂꯧꯁꯤꯜꯂꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯊꯧꯔꯝ ꯑꯗꯨꯗ ꯑꯃꯤꯠ ꯁꯥꯍꯅ ꯅꯁꯀ꯭ꯔ ꯃꯨꯚꯃꯦꯟꯠꯀ ꯊꯦꯡꯅꯅꯕ ꯍꯣꯠꯅꯕꯗ SSB, CRPF ꯑꯃꯗꯤ BSFꯅ ꯂꯧꯔꯤꯕ ꯊꯧꯗꯥꯡꯁꯤꯡ ꯐꯒꯠꯅꯤꯡꯉꯥꯏꯅꯤ꯫ ꯆꯍꯤ 3 ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯕꯥꯛ ꯑꯁꯤꯗꯒꯤ ꯅꯁꯀ꯭ꯔꯋꯥꯠ ꯂꯧꯁꯤꯟꯕ ꯉꯝꯂꯒꯅꯤ ꯍꯥꯏꯕꯒꯤ ꯑꯆꯧꯕ ꯊꯥꯖꯕ ꯂꯩ꯫ ꯂꯩꯕꯥꯛ ꯑꯁꯤꯒ ꯂꯣꯟꯅꯕ ꯕꯣꯔꯗꯔꯁꯤꯡ ꯉꯥꯛ-ꯁꯦꯟꯕꯗ ꯑꯃꯗꯤ ꯆꯠꯇꯤꯁꯒꯔ, ꯕꯧꯒꯟꯗꯥ, ꯕꯤꯍꯥꯔꯅꯆꯤꯡꯕ ꯃꯐꯝꯁꯤꯡꯗ ꯆꯥꯎꯅ ꯃꯥꯌꯣꯛꯅꯔꯤꯕ ꯅꯁꯀ꯭ꯔꯋꯥꯠꯀꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯗ ꯊꯧꯅꯥ ꯐꯔꯕ SSBꯒꯤ ꯖꯋꯥꯟꯁꯤꯡꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯗꯨꯅ ꯉꯥꯛ-ꯁꯦꯜꯂꯤꯕ ꯑꯃꯗꯤ ꯂꯣ ꯑꯦꯟꯗ ꯑꯣꯔꯗꯔ ꯃꯄꯨꯡ ꯐꯥꯅ ꯉꯥꯛꯂꯤꯕ ꯑꯁꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯃꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯊꯧꯒꯠꯐꯝ ꯊꯣꯛꯏ ꯍꯥꯏꯈꯤ꯫ ꯂꯣꯏꯅꯅ SSB, CRPF, BSFꯀꯤ ꯖꯋꯥꯟꯁꯤꯡ ꯑꯃꯗꯤ ꯖꯝꯃꯨ ꯑꯦꯟꯗ ꯀꯥꯁꯃꯤꯔ ꯄꯨꯂꯤꯁꯀ ꯈꯨꯠꯁꯝꯅꯗꯨꯅ ꯇꯦꯔꯣꯔꯤꯁ꯭ꯇꯁꯤꯡꯒꯤ ꯃꯥꯌꯣꯛꯇ ꯑꯀꯟꯕ ꯃꯑꯣꯡꯗ ꯂꯥꯟꯊꯦꯡꯅꯕ ꯉꯝꯕ ꯑꯗꯨꯒ ꯖꯝꯃꯨ ꯑꯦꯟꯗ ꯀꯥꯁꯃꯤꯔꯗ ꯌꯥꯝꯅ ꯆꯥꯎꯅ ꯏꯪ-ꯇꯞꯄ ꯄꯨꯔꯛꯄ ꯉꯝꯕꯅꯤ꯫ ꯒꯚꯔꯟꯃꯦꯟꯠ ꯑꯁꯤꯅꯁꯨ ꯁꯦꯟꯇ꯭ꯔꯦꯜ ꯑꯥꯔꯝ ꯄꯨꯂꯤꯁ ꯐꯣꯔꯁꯦꯁ (CFPF) ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯔꯤꯖꯔꯚ ꯄꯨꯂꯤꯁ ꯐꯣꯔꯁ (CRPF)ꯁꯤꯡꯒꯤ ꯌꯥꯏꯐ ꯊꯧꯔꯥꯡꯒꯤ ꯊꯕꯛꯁꯤꯡ ꯃꯃꯥꯡꯗꯁꯨ ꯄꯥꯏꯈꯠꯈ꯭ꯔꯦ꯫ ꯃꯈꯥ ꯇꯥꯅꯁꯨ ꯃꯈꯣꯏꯒꯤ ꯌꯥꯏꯐ ꯊꯧꯔꯥꯡꯒꯤ ꯊꯕꯛ ꯀꯌꯥ ꯑꯃꯁꯨ ꯁꯣꯏꯗꯅ ꯄꯥꯏꯈꯠꯂꯛꯈꯤꯒꯅꯤ꯫ ꯂꯣꯏꯅꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯖꯋꯥꯟꯁꯤꯡꯒꯤ ꯌꯥꯏꯐ ꯊꯧꯔꯥꯡ ꯀꯌꯥ ꯄꯥꯏꯈꯠꯂꯛꯈ꯭ꯔꯦ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡꯁꯨ ꯐꯣꯡꯗꯣꯛꯈ꯭ꯔꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯑꯃꯤꯠ ꯁꯥꯍꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯕꯣꯔꯗꯔ ꯑꯦꯔꯤꯌꯥꯁꯤꯡ ꯉꯥꯛꯅꯕ ꯁꯦꯝꯈꯤꯕ ꯐꯣꯔꯁꯁꯤꯡꯒꯤ ꯄꯨꯋꯥꯔꯤ ꯇꯝꯈꯤꯕꯒ ꯂꯣꯏꯅꯅ ꯍꯥꯟꯅꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯇꯜ ꯕꯤꯍꯥꯔꯤ ꯕꯥꯖꯄꯥꯏꯅ ꯋꯥꯟ ꯕꯣꯔꯗꯔ ꯋꯥꯟ ꯐꯣꯔꯁ ꯄꯣꯂꯤꯁꯤ ꯏꯝꯄ꯭ꯂꯤꯃꯦꯟꯠ ꯇꯧꯈꯤꯕꯒꯤ ꯋꯥꯔꯤꯁꯤꯡꯁꯨ ꯖꯋꯥꯟꯁꯤꯡ ꯑꯗꯨꯗ ꯄꯥꯎꯗꯝꯈꯤ꯫ ꯔꯥꯏꯖꯤꯡ ꯗꯦꯒꯤ ꯊꯧꯔꯝ ꯑꯗꯨꯗ SSBꯒꯤ ꯖꯋꯥꯟꯁꯤꯡꯕꯨ ꯏꯀꯥꯏꯈꯨꯝꯅꯕ ꯎꯠꯄ ꯑꯣꯏꯅ SSBꯒꯤ 70ꯁꯨꯕ ꯔꯥꯏꯖꯤꯡ ꯗꯦꯒ ꯃꯔꯤ ꯂꯩꯅꯅ ꯄꯣꯁꯇꯦꯜ ꯁ꯭ꯇꯥꯝꯞ ꯑꯃꯁꯨ ꯔꯤꯂꯤꯖ ꯇꯧꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯑꯁꯥꯝꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯍꯦꯃꯟꯇ ꯕꯤꯁ꯭ꯋꯥꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫ ꯂꯨꯏꯔꯤꯡꯒꯤ MLA ꯈꯔꯗꯤ ꯊꯋꯥꯏ ꯃꯥꯡꯂꯕꯁꯨ ꯃꯥꯡꯖꯔꯒꯦ, ꯃꯣꯔꯦꯗ ꯆꯠꯂꯒꯅꯤ ꯍꯥꯏꯕ ꯌꯥꯎꯔꯛꯂꯦ꯫ ꯌꯨꯝꯊꯪꯅꯕ ꯂꯩꯕꯥꯛ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯆꯪꯁꯤꯜꯂꯛꯄ ꯌꯥꯎꯅ ꯑꯐꯕ ꯃꯈꯜꯒꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯀꯨꯀꯤ ꯂꯥꯜꯍꯧꯕꯁꯤꯡꯅ ꯃꯣꯔꯦꯗ ꯂꯩꯔꯤꯕ ꯁ꯭ꯇꯦꯠ ꯐꯣꯔꯁꯁꯤꯡꯗ ꯌꯥꯝꯅ ꯂꯥꯛꯆꯕ ꯃꯑꯣꯡꯗ ꯑꯇꯠ ꯑꯈꯝ ꯂꯩꯇꯅ ꯕꯣꯝꯕ ꯑꯃꯁꯨꯡ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯇꯨꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯔꯁꯣꯅꯦꯜꯁꯤꯡ ꯃꯊꯪ ꯍꯜꯂꯛꯂꯤꯕ ꯀꯌꯥ ꯑꯃꯅ ꯑꯁꯣꯛ-ꯑꯄꯟ ꯅꯪꯂꯤꯕ ꯈꯥꯡꯕ ꯉꯝꯗ꯭ꯔꯕ ꯂꯨꯏꯔꯤꯡ MLA ꯈꯔꯗꯤ ꯊꯋꯥꯏ ꯃꯥꯡꯂꯕꯁꯨ ꯃꯥꯡꯖꯔꯒꯦ, ꯃꯣꯔꯦꯗ ꯂꯩꯗꯨꯅ ꯁ꯭ꯇꯦꯠ ꯐꯣꯔꯁꯁꯤꯡꯒꯤ ꯄꯨꯛꯅꯤꯡ ꯊꯧꯒꯠꯇꯨꯅ ꯊꯧꯅꯥ ꯍꯥꯞꯂꯨꯒꯦ ꯍꯥꯏꯅꯕ ꯌꯥꯎꯔꯛꯂꯦ꯫ ꯍꯧꯈꯤꯕ 2022ꯒꯤ ꯃꯦ 3ꯗꯒꯤ ꯊꯣꯛꯂꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯁꯦꯟꯇ꯭ꯔꯦꯜ ꯑꯃꯁꯨꯡ ꯁ꯭ꯇꯦꯠꯇ ꯂꯧꯔꯛꯂꯤꯕ ꯊꯧꯗꯥꯡꯁꯤꯡ ꯑꯁꯤꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯄꯦꯟꯅꯗꯕ ꯀꯌా ꯑꯃ ꯌꯥꯎꯕꯗꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯒꯤ ꯑꯆꯠ-ꯑꯋꯣꯛꯁꯤꯡꯗ ꯑꯊꯤꯡꯕ ꯄꯤꯕ ꯑꯁꯤ ꯑꯅꯧꯕ ꯊꯧꯑꯣꯡ ꯑꯃꯗꯤ ꯑꯣꯏꯗ꯭ꯔꯕꯅꯤ꯫ ꯃꯤꯌꯥꯝꯕꯨ ꯉꯥꯛꯀꯅꯤ, ꯅꯣꯡꯃꯩ ꯀꯥꯞꯄ ꯂꯦꯞꯍꯟꯒꯅꯤ, ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯂꯤꯕ ꯀꯨꯀꯤꯁꯤꯡꯕꯨ ꯍꯟꯗꯨꯅ ꯊꯦꯡꯅꯒꯅꯤ ꯍꯥꯏꯅ ꯂꯩꯔꯤꯕ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯅ ꯀꯨꯀꯤꯁꯤꯡꯒꯤ ꯃꯔꯛꯇ ꯂꯩꯅ ꯃꯩꯇꯩ ꯈꯨꯜꯁꯤꯡꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯍꯜꯂꯤ, ꯃꯤ ꯀꯌꯥ ꯑꯃ ꯍꯥꯠꯂꯤ ꯍꯥꯏꯕꯒꯤ ꯄꯦꯟꯗꯕ ꯑꯃꯗꯤ ꯇꯣꯉꯥꯟꯕ ꯗ꯭ꯔꯣꯟꯗꯒꯤ ꯅꯝꯕ ꯚꯤꯗꯤꯑꯣ ꯐꯨꯇꯦꯖꯁꯤꯡ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯁꯤꯡꯗ ꯆꯥꯏꯊꯣꯔꯛꯄꯗꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯒꯤ ꯃꯊꯛꯇ ꯊꯝꯂꯝꯕ ꯊꯥꯖꯕ ꯑꯗꯨ ꯍꯦꯟꯅ ꯃꯥꯡꯁꯤꯜꯂꯛꯄꯅꯤ꯫ ꯁ꯭ꯇꯦꯠ ꯐꯣꯔꯁꯇ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯈꯨꯠ ꯊꯥꯔꯕ ꯐꯥꯎꯕꯗ ꯌꯦꯡꯗꯨꯅ ꯂꯩꯕ, ꯃꯈꯣꯏꯗ ꯈꯨꯠ ꯊꯥꯟꯕꯒꯤ ꯑꯌꯥꯕ ꯄꯤꯗꯦ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯌꯦꯡꯂꯒ ꯇꯧꯗꯕ ꯌꯥꯗꯕ ꯈꯔꯇꯃꯛ ꯇꯧꯔꯒ ꯂꯩꯊꯣꯛꯄ ꯑꯁꯤꯅꯁꯨ ꯁ꯭ꯇꯦꯠ ꯐꯣꯔꯁ ꯑꯃꯗꯤ ꯃꯤꯌꯥꯝꯅ ꯄꯦꯟꯅꯗꯕ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯂꯤ꯫ ꯍꯟꯗꯛꯇ ꯃꯣꯔꯦꯗ ꯁ꯭ꯇꯦꯠ ꯐꯣꯔꯁꯀꯤ ꯀꯃꯥꯟꯗꯣꯁꯤꯡ ꯈꯨꯠ ꯊꯥꯔꯛꯄꯗꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯑꯁꯥꯝ ꯔꯥꯏꯐꯜ ꯀꯦꯁꯄꯔꯗ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯅꯣꯡꯃꯩ ꯃꯇꯣꯟ ꯎꯁꯤꯟꯅꯗꯨꯅ ꯀꯤꯍꯟꯕꯗ ꯑꯁꯥꯝ ꯔꯥꯏꯐꯜꯁ ꯄꯔꯁꯣꯅꯦꯜꯁꯤꯡꯅ ꯀꯔꯤꯁꯨ ꯇꯧꯗꯅ ꯍꯟꯗꯨꯅ ꯃꯃꯥꯏ ꯂꯩꯔꯒ ꯆꯠꯈꯤꯕ ꯚꯤꯗꯤꯑꯣ ꯑꯃꯗꯤ ꯐꯣꯇꯣꯒ꯭ꯔꯥꯐꯁꯤꯡ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯊꯥꯗꯣꯛꯅꯔꯛꯄꯗꯒꯤ ꯃꯤꯌꯥꯝꯗ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯕ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯈꯤꯕꯅꯤ꯫ ꯕꯣꯔꯗꯔ ꯇꯥꯎꯟ ꯃꯣꯔꯦꯗ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯁ꯭ꯄꯤꯁꯦꯜ ꯀꯃꯥꯟꯗꯣꯒꯤ SPꯒꯤ ꯚꯣꯏꯁ ꯃꯦꯁꯦꯖ ꯑꯃꯗ ꯌꯥꯝꯅ ꯄꯦꯟꯗꯅ ꯐꯣꯡꯗꯣꯔꯛꯈꯤꯕ "ꯑꯩꯈꯣꯏ ꯀꯟꯕ ꯂꯥꯛꯄꯒꯤ ꯃꯊꯧ ꯇꯥꯗꯦ꯫ ꯀꯃꯥꯟꯗꯣꯁꯤꯡꯅ ꯕꯔꯃꯥꯗꯒꯤ ꯆꯪꯁꯤꯜꯂꯛꯄ ꯑꯐꯕ ꯃꯈꯜꯒꯤ ꯂꯥꯟꯗ ꯁꯤꯖꯤꯟꯅꯒꯗꯕ ꯈꯨꯠꯂꯥꯏ ꯕꯣꯝ ꯁꯤꯖꯤꯟꯅꯗꯨꯅ ꯀꯃꯥꯟꯗꯣꯁꯤꯡ ꯍꯥꯠꯅꯕ ꯍꯣꯠꯅꯔꯦ꯫ ꯀꯃꯥꯟꯗꯣ ꯁꯤꯕ ꯌꯥꯎꯔꯦ꯫ ꯀꯃꯥꯟꯗꯣꯁꯤꯡꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯇꯧꯒꯅꯤ꯫ ꯃꯤꯌꯥꯝ ꯀꯨꯝꯍꯩ ꯑꯣꯏꯅ ꯌꯦꯡꯗꯨꯅ ꯂꯩꯕꯤꯌꯨ" ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯅꯁꯨ ꯁꯦꯟꯇ꯭ꯔꯦꯜ ꯑꯃꯁꯨꯡ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯅ ꯇꯧꯔꯤꯕ ꯊꯧꯑꯣꯡ ꯃꯇꯧ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯅ ꯄꯦꯟꯗꯕ ꯀꯌꯥ ꯑꯃ ꯌꯥꯎꯅꯔꯦ ꯍꯥꯏꯔꯤ꯫ ꯅꯤꯡꯊꯧꯀꯣꯡ ꯈꯥ ꯈꯨꯅꯧꯗꯒꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯍꯥꯠꯈ꯭ꯔꯕ ꯊꯤꯌꯥꯝ ꯁꯣꯃꯦꯟꯒꯤ ꯃꯆꯥꯅꯨꯄꯥꯅ ꯍꯥꯏ "ꯏꯄꯥꯒꯤ ꯂꯃꯟ ꯈꯨꯝꯅꯤꯡꯏ ꯑꯗꯨꯕꯨ ꯏꯃꯥꯒ ꯏꯆꯦꯒꯗꯪ ꯂꯩꯍꯧꯅꯤ ꯈꯟꯕꯗ ꯈꯣꯡ ꯊꯥꯡꯗꯣꯛꯄ ꯉꯝꯗ꯭ꯔꯦ"꯫
ꯊꯥ ꯑꯁꯤꯒꯤ 19ꯒꯤ ꯅꯨꯡꯊꯤꯜꯗ ꯅꯤꯡꯊꯧꯀꯣꯡꯈꯥ ꯈꯨꯅꯧꯗꯒꯤ ꯃꯄꯥ ꯃꯆꯥ ꯌꯥꯎꯅ ꯃꯤꯇꯩ ꯃꯤꯆꯝ ꯃꯔꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯂꯝꯕꯗ ꯌꯥꯎꯈꯤꯕ ꯅꯤꯡꯊꯧꯀꯣꯡꯈꯥ ꯈꯨꯅꯧ ꯋꯥꯔꯗ ꯅꯝꯕꯔ 4ꯗꯒꯤ ꯊꯤꯌꯥꯝ ꯁꯣꯃꯦꯠ ꯃꯁꯥꯒꯤ ꯆꯍꯤ 53 ꯁꯨꯈ꯭ꯔꯦ, ꯂꯣꯏꯅꯕꯤ ꯊꯤꯌꯥꯝ ꯑꯣꯡꯕꯤ ꯇꯥꯅꯨꯖꯥ ꯆꯍꯤ 50, ꯃꯆꯥꯅꯨꯄꯤ ꯁꯣꯃꯣꯂꯥ ꯆꯍꯤ 23 ꯑꯃꯗꯤ ꯃꯆꯥꯅꯨꯄꯥ ꯁꯗꯥꯅꯟꯗ ꯆꯍꯤ 22 ꯁꯨꯔꯛꯂꯝꯃꯤ꯫ ꯂꯩꯈꯤꯗ꯭ꯔꯕꯒꯤ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯑꯃꯁꯨꯡ ꯃꯆꯥ ꯑꯅꯤꯒ ꯎꯅꯔꯨꯕꯗ ꯍꯧꯖꯤꯛ ꯃꯪꯒꯣꯜ ꯉꯥꯟꯕꯤ ꯀꯣꯂꯦꯖꯇ TGC 5ꯁꯨꯕ ꯁꯦꯃꯤꯁꯇꯔ ꯇꯝꯂꯤꯕꯤ ꯃꯆꯥꯅꯨꯄꯥꯅ ꯍꯥꯏ, ꯊꯋꯥꯏ ꯊꯥꯔꯕꯁꯨ ꯊꯥꯅ ꯏꯄꯥꯒꯤ ꯂꯃꯟ ꯈꯨꯝꯅꯕ ꯂꯥꯟꯕꯨꯡꯗ ꯆꯠꯂꯒꯦ ꯈꯜꯂꯤ, ꯑꯗꯨꯕꯨ ꯌꯨꯝ ꯑꯁꯤꯗ ꯏꯆꯦꯒ ꯏꯃꯥꯒ ꯈꯛꯇꯃꯛ ꯂꯩꯍꯧꯒꯅꯤ ꯈꯟꯕꯗ ꯈꯣꯡ ꯊꯥꯡꯗꯣꯛꯄ ꯉꯝꯗ꯭ꯔꯦ ꯍꯥꯏꯔꯛꯈꯤ꯫ ꯂꯩꯈꯤꯗ꯭ꯔꯕ ꯑꯄꯣꯛꯄ ꯁꯣꯃꯦꯟ ꯑꯐꯪ-ꯑꯐꯪꯕ ꯊꯕꯛ ꯁꯨꯔꯒ ꯁꯤꯡꯖꯕ ꯃꯤꯑꯣꯏꯅꯤ꯫ ꯃꯄꯨꯡ ꯑꯣꯏꯅ ꯏꯪꯈꯣꯜꯗ ꯏꯟꯁꯥꯡ ꯅꯥꯄꯤ ꯊꯥꯕ ꯑꯃꯁꯨꯡ ꯂꯩꯖꯔꯤꯕ ꯄꯨꯈ꯭ꯔꯤ ꯃꯆꯥ ꯑꯃꯗ ꯉꯥ ꯈꯔ ꯌꯣꯛꯆꯔꯒ ꯏꯃꯨꯡ ꯄꯨꯖꯔꯛꯈꯤꯕꯅꯤ꯫ ꯃꯁꯤꯗ ꯅꯠꯇꯅ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯃꯩꯇꯩ ꯕꯥꯃꯣꯟ ꯑꯃ ꯑꯣꯏꯅ ꯃꯩꯇꯩ ꯐꯨꯔꯨꯞꯀꯤ ꯆꯥꯛ ꯊꯣꯡꯕꯁꯨ ꯆꯠꯂꯤ ꯍꯥꯏꯔꯤ꯫ ꯃꯍꯥꯛ ꯂꯩꯈꯤꯗꯕ ꯅꯨꯃꯤꯠ ꯑꯗꯨ ꯑꯌꯨꯛꯀꯤ ꯆꯥꯛ ꯆꯥꯔꯕ ꯃꯇꯨꯡꯗ ꯃꯆꯥꯅꯨꯄꯤꯗ ꯍꯌꯦꯡ ꯆꯥꯛ ꯊꯣꯡꯕ ꯆꯠꯀꯗꯕ ꯂꯩ, ꯑꯗꯨꯅ ꯈꯨꯗꯩ ꯐꯖꯕ ꯁꯨꯔꯝꯃꯨ ꯍꯥꯏꯅ ꯁꯤꯟꯅꯔꯝꯒ ꯆꯠꯈꯤꯕꯅꯤ꯫ ꯆꯠꯂꯝꯗꯥꯏꯗ ꯂꯣꯏꯅꯕꯤ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤꯅ ꯆꯠꯈ꯭ꯔꯒꯅꯨ ꯍꯥꯏꯅ ꯌꯥꯝꯅ ꯀꯟꯅ ꯈꯥꯝꯖꯈꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯌꯣꯛꯆꯕ ꯉꯥꯁꯤꯡ ꯑꯗꯨ ꯃꯆꯤꯟꯖꯥꯛ ꯆꯥꯔꯝꯂꯔꯣꯏ, ꯊꯨꯅ ꯐꯠ ꯃꯆꯤꯟꯖꯥꯛ ꯊꯥꯔꯝꯂꯒ ꯍꯜꯂꯛꯈꯤ꯫ ꯃꯤ ꯑꯇꯩꯁꯨ ꯑꯗꯨꯝ ꯆꯠꯅꯩ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯉꯝꯗꯨꯅ ꯌꯨꯝꯗꯒꯤ ꯊꯣꯛꯈꯤꯕꯗꯒꯤ ꯃꯍꯥꯛꯀꯤ ꯑꯔꯣꯏꯕ ꯈꯣꯡꯆꯠ ꯑꯣꯏꯈꯤꯕꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯑꯃꯔꯣꯝꯗ ꯃꯍꯥꯛꯄꯨ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈꯤꯕ ꯃꯐꯝ ꯑꯗꯨ ꯌꯨꯝꯒ ꯌꯥꯝꯅ ꯂꯥꯞꯅꯕ ꯃꯐꯝ ꯅꯠꯇꯦ, ꯁꯨꯞꯅꯇꯒꯤ ꯀꯤꯂꯣꯃꯤꯇꯔ 4 ꯃꯨꯛꯇꯃꯨꯛ ꯂꯥꯞꯅꯅ ꯂꯩꯕꯅ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯔꯣꯏ꯫ ꯅꯍꯥꯟ ꯅꯣꯡꯃꯩꯅ ꯀꯥꯞꯂꯛꯄꯗ ꯂꯩꯈꯤꯗꯕꯗꯨꯗꯤ ꯆꯤꯡꯗꯅꯤ ꯍꯥꯏꯅꯁꯨ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯑꯃꯁꯨꯡ ꯃꯆꯥ ꯑꯅꯤꯕꯨ ꯄꯥꯈꯠꯇꯅꯕ ꯊꯦꯝꯖꯤꯟꯕꯤꯔꯝꯈꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯌꯨꯝꯗꯒꯤ ꯊꯣꯛꯈꯤꯕꯒ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯅꯨꯡꯊꯤꯜ ꯄꯨꯡ 3:30 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯅꯣꯡꯃꯩ ꯀꯥꯞꯄꯒꯤ ꯃꯈꯣꯜ ꯇꯥꯕꯗꯒꯤ ꯈꯨꯜꯒꯤ ꯃꯤꯑꯣꯏꯁꯤꯡ ꯃꯊꯪ-ꯃꯊꯪ ꯐꯣꯟ ꯇꯧꯅꯈꯤ꯫ ꯃꯗꯨꯗ ꯂꯩꯈꯤꯗ꯭ꯔꯕ ꯁꯣꯃꯦꯟꯗꯤ ꯃꯈꯣꯡꯗ ꯅꯣꯡꯃꯩꯅ ꯄꯥꯜꯂꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯍꯥꯟꯅ ꯇꯥꯈꯤ꯫ ꯃꯁꯤ ꯑꯣꯏꯔꯕꯗꯤ ꯗꯣꯛꯇꯔꯗ ꯄꯨꯈꯠꯅꯕ ꯒꯥꯔꯤ ꯋꯥꯏꯗꯨꯅ ꯄꯣꯠ-ꯆꯩ ꯊꯧꯔꯥꯡ ꯇꯧꯔꯒ ꯉꯥꯏꯗꯨꯅ ꯂꯩꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯈꯣꯡꯗ ꯅꯣꯡꯃꯩꯅ ꯄꯥꯟꯕꯅꯤꯅ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯔꯣꯏ ꯍꯥꯏꯅ ꯋꯥꯈꯜ ꯋꯥꯔꯕꯁꯨ ꯈꯔ ꯁꯥꯐꯔꯒ ꯃꯍꯥꯛ ꯊꯧꯗꯣꯛ ꯊꯣꯛꯐꯝꯗꯒꯤ ꯄꯨꯔꯛꯄ ꯉꯥꯏꯗꯨꯅ ꯂꯩꯈꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯑꯃꯨꯛ ꯍꯟꯅ ꯍꯤꯡꯅ ꯎꯕ ꯐꯪꯈꯤꯗ꯭ꯔꯦ ꯍꯥꯏꯅ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤꯅ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯏꯆꯥ ꯑꯅꯤ ꯑꯁꯤ ꯏꯄꯨꯔꯣꯏꯕꯅ ꯁꯨꯔꯒ ꯌꯣꯛꯆꯔꯛꯈꯤꯕꯅꯤ꯫ ꯏꯃꯨꯡꯒꯤ ꯑꯋꯥꯠ ꯑꯄꯥꯁꯨ ꯃꯍꯥꯛꯅ ꯀꯅꯥꯃꯠꯇꯗ ꯈꯪꯍꯟꯗꯅ ꯃꯦꯟꯈꯠꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯏꯄꯨꯔꯣꯏꯕ ꯂꯩꯇ꯭ꯔꯕꯅꯤꯅ ꯏꯆꯥ ꯑꯅꯤꯕꯨ ꯀꯔꯝ ꯌꯣꯛꯀꯅꯤ ꯈꯟꯕꯗ ꯋꯥꯈꯜ ꯊꯣꯛꯇ꯭ꯔꯦ꯫ ꯏꯆꯥꯁꯤꯡꯒꯤ ꯑꯋꯥꯠ ꯑꯄꯥ ꯃꯦꯟꯁꯤꯟꯕꯤꯅꯕ ꯂꯩꯇ꯭ꯔꯦ꯫ ꯏꯁꯥꯒꯤ ꯏꯪꯈꯣꯜꯗ ꯆꯪꯗꯨꯅ ꯊꯕꯛ ꯁꯨꯖꯕ ꯐꯥꯎꯕꯗ ꯁꯤꯔꯕꯅꯤꯅ ꯃꯅꯥ ꯃꯁꯤꯡ ꯍꯦꯛꯇꯨꯅ ꯌꯣꯟꯕꯁꯨ ꯉꯝꯂꯔꯣꯏ꯫ ꯃꯔꯝ ꯑꯁꯤꯅ ꯆꯔꯥ ꯍꯦꯜꯂꯒ ꯄꯨꯟꯁꯤ ꯑꯁꯤ ꯂꯣꯏꯕ ꯉꯥꯏꯅ ꯍꯤꯡꯂꯒꯅꯤ ꯍꯥꯏꯅ ꯊꯃꯣꯏ ꯁꯣꯛꯅ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯏꯆꯥ ꯑꯅꯤ ꯊꯥꯛꯄꯤꯅꯕ ꯂꯝꯕꯤ ꯑꯃ ꯄꯤꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯏꯄꯨꯔꯣꯏꯕꯒꯤ ꯍꯛꯆꯥꯡ ꯂꯧꯔꯣꯏ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯂꯗꯨꯅ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯂꯩꯈꯤꯗ꯭ꯔꯕ ꯑꯁꯤ ꯂꯥꯟꯐꯝꯗ ꯊꯋꯥꯏ ꯊꯥꯕ ꯑꯣꯏꯔꯝꯂꯕꯗꯤ ꯅꯣꯛꯅ ꯑꯃꯁꯨꯡ ꯍꯔꯥꯎꯅ ꯏꯄꯨꯔꯣꯏꯕꯒꯤ ꯍꯛꯆꯥꯡꯕꯨ ꯑꯣꯛꯂꯝꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯃꯒꯤ ꯄꯨꯛꯆꯥꯛ ꯇꯥꯟꯖꯔꯤꯕ ꯃꯍꯥꯛꯄꯨ ꯇꯝꯊꯤꯅ ꯍꯥꯠꯇꯣꯛꯄꯤꯔꯝꯕ ꯑꯁꯤꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯦꯟꯗꯦ ꯍꯥꯏꯅꯁꯨ ꯂꯩꯉꯥꯛꯇ ꯑꯣꯟꯁꯤꯟꯗꯨꯅ ꯋꯥꯀꯠꯂꯛꯈꯤ꯫ ꯃꯆꯥꯅꯨꯄꯤ ꯁꯨꯃꯤꯂꯥꯅ ꯍꯥꯏ, ꯂꯩꯈꯤꯗ꯭ꯔꯕ ꯑꯄꯣꯛꯄꯅ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯑꯅꯤꯃꯛꯄꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯁꯥ ꯆꯥꯎꯅ ꯊꯝꯕꯤꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯕꯗ ꯐꯥꯎꯕ ꯂꯥꯏꯔꯤꯛ ꯄꯥꯕꯒꯤ ꯃꯇꯝ ꯐꯪꯂꯔꯣꯏ ꯍꯥꯏꯗꯨꯅ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯈꯤ꯫ ꯂꯩꯈꯤꯗ꯭ꯔꯕ ꯑꯄꯣꯛꯄꯅ ꯉꯝꯅꯕ ꯍꯣꯠꯅꯗꯨꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕꯒꯤ ꯑꯋꯥꯠꯄ ꯂꯩꯍꯜꯂꯣꯏ ꯑꯃꯁꯨꯡ ꯃꯄꯨꯡ ꯐꯥꯕ ꯃꯤ ꯑꯃ ꯑꯣꯏꯅꯕ ꯁꯦꯝꯒꯅꯤ ꯍꯥꯏꯅ ꯇꯠꯇꯅ ꯍꯥꯏꯔꯝꯈꯤ꯫ ꯃꯔꯝ ꯑꯁꯤꯅ ꯍꯧꯖꯤꯛ ꯂꯥꯟꯐꯝꯗ ꯂꯥꯟꯊꯦꯡꯅꯔꯤꯕ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯗꯕ ꯑꯣꯏꯁꯅꯨ ꯑꯃꯁꯨꯡ ꯏꯄꯥꯒꯤ ꯂꯃꯟ ꯁꯤꯡꯕꯤꯌꯨ, ꯂꯩꯉꯥꯛꯇꯗꯤ ꯊꯥꯖꯕ ꯊꯝꯗ꯭ꯔꯦ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯃꯆꯥꯅꯨꯄꯥ ꯁꯃꯥꯅꯟꯗꯅ ꯍꯥꯏ, ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯁꯤꯈ꯭ꯔꯕꯁꯨ ꯂꯩꯉꯥꯛꯅ ꯁꯦꯜ ꯈꯔ ꯄꯤꯔꯒ ꯂꯣꯏꯁꯤꯟꯗꯨꯅ ꯂꯥꯛꯂꯤ, ꯑꯗꯨꯕꯨ ꯏꯄꯥ ꯂꯩꯇꯕꯒꯤ ꯃꯩꯆꯥꯛꯅ ꯃꯩꯔꯤ ꯑꯗꯨꯗꯤ ꯀꯣꯛꯄ ꯉꯝꯂꯣꯏ꯫ ꯂꯩꯉꯥꯛꯀꯤ ꯁꯦꯜꯁꯤꯡ ꯑꯗꯨꯅ ꯂꯥꯟ ꯃꯥꯌꯣꯛꯅꯔꯤꯕꯁꯤꯡꯗ ꯐꯖꯅ ꯃꯇꯦꯡ ꯄꯥꯡꯕꯤꯗꯨꯅ ꯃꯈꯣꯏꯅ ꯃꯥꯌꯣꯛꯅꯔꯤꯕ ꯑꯋꯥꯕꯁꯤꯡ ꯂꯩꯍꯟꯕꯤꯒꯅꯨ꯫ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯒꯨꯝꯅ ꯑꯇꯣꯞꯄ ꯏꯃꯨꯡꯗ ꯊꯣꯛꯍꯟꯕꯤꯒꯅꯨ꯫ ꯑꯩꯍꯥꯛ ꯍꯧꯖꯤꯛ ꯏꯄꯥꯒꯤ ꯂꯃꯟ ꯈꯨꯝꯅꯤꯡꯕꯅ ꯉꯥꯎꯆꯠꯅꯗꯨꯅ ꯈꯨꯠꯇ ꯈꯨꯠꯂꯥꯏ ꯌꯥꯎꯗ꯭ꯔꯕꯁꯨ ꯏꯄꯥꯒꯤ ꯂꯃꯟ ꯈꯨꯝꯕ ꯆꯠꯂꯒꯦ ꯈꯜꯂꯤ, ꯑꯗꯨꯕꯨ ꯌꯨꯝꯗ ꯏꯃꯥ ꯏꯆꯦꯇꯪ ꯂꯩꯍꯧꯔꯒꯅꯤ ꯈꯟꯗꯨꯅ ꯈꯣꯡ ꯊꯥꯡꯗꯣꯛꯄ ꯉꯝꯗ꯭ꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈꯤ꯫